ngasi 91.2 MHz sandokchariba Diamond Radio channel da UNICEF amadi Community Radio Association New Delhi gi tengbang makhada sandokchaba Bachpan Express thimna Early Child Marriage and Continuing Education haiba thim asida pangthok chaba dugum laba thoram Bachpan Express ki manung chana unajariba asi Primary Health Center Phayengi Medical Officer when thopubiri bi kai khumnabra thudu hindu namatik charabi Dr. Ratnagini madam bu aham makta taram nokchari kurumjari mayambu Madam, typically leibak singi manungda India si yamna nganna yum panba singi manungda ama oiri. Masi matangda nupi masa singna amadi akhoi nauriba angang singna yum ngana panba se masi matangda madam gi mot kari thambining balai masi aphabanen lawibra. Ai ihan hana ko child marriage ko yulnga natraga nganna yum panba tare sigi matangda hapitang haijage child marriage se koina definition da 2006 ko prohibition of child marriage eki matungina mase any marriage ko lohongba haise lohongi ba nupa natraga nupi se angang oiragadi adubu child marriage han hai akoina nupa natraga nupi se chahi kaya da kaya phawba angang oirge hairagadi nupa gi na chahi kunmathoi gi makhada natraga aduga nupi gi na chahi 53 gi makhada kadigumba lohongba it might be forced or forcefully to be natraga with consent hati masa masa yanaraga lohongba oiragadi masi koina child marriage haina koina mesigi potse koina kauje child marriage tan logani ko meda aduga India si child marriage koida child marriage ki amna most common oiba mafam amani hai koi study amagi matungi na ko prithvi assess da child marriage thopa ahum thopa sta amadi saruk amadi India da oiba ko aduga UNICEF ki ko kano akoi International Center of Research on Women sigi report amagi matungina 1998 da child marriage ki koi magi percentage chang hai tare sigi se 47 oina koina sigi report amaso lejai aduga masigi report se kram kuiri matung da habidi 2005 ko Sisa kogi United Nations gi report amagi matungina mase khradi handare hojik se 30% adung kanda 30% 2005 da ko 30% ne haina koina adugi report amana su akpiriba hanadi mamang gi matamda di yamna common practice amani adubu 1929 dagi ko khogi India government ki makhada child marriage se outlaw tabdi aina yadaba practice amani haina oigre ba ko aduga adugi chahi da child marriage restraint act ko adugi chahi 1929 da koi chana ba hoki adugi matam da sigi child marriage restraint act ki makhada ko adugi ahamba matam da di chahi se nupagina trainpangi makhada ko aduga nupigina chahi 15 years ko sigi makhada lohongwargadi kano tawe ba child marriage hana korme ko adubu sigi law se upgrade togre hoji 1978 ta hana nupagina chahi 35 bisi adugi matamda 1978 ko kano oigreba chahi je kunma thoide hengat khreba chahi ahum admai same adugi admaina nupi ki ju hana 35 da yanambase nupi ki ju adum matamda gi 78 gi chahi 18 years ta hoina oigreba chahi se ko aduga hujik se kano da child marriage ki kano se prevalence haita de khwaidagi masing kai ta thoke se Jharkhand hai khoi gi India gi sigi kano se state si da ko an highest rate si oiba ma se 14.1 admangi chang da kano highest mana top ta chatli ba ko aduga khwaidagi anemba haita re ko aduga Jammu and Kashmir sin sida khwaidagi nemba child marriage ki magi prevalence ko aduga recently hanadi kya kana chanaram da ba Kerala se child marriage ki moi kano se chang se khra henget pa ki cham su ui kaina koina adu su lei ko aduga child marriage se kano ka khunganga ko aduga urban ga rural ga urban ga tare ko rate se koina child marriage se koida urban da ama thok matam da kano da rural da na ahum haita 3 times hel haita re ko child marriage se hoi yam nungai je madam thodo hindoni yamna marik chumna khoi gi India gi mungda leba state singi maminga loina ngasai mai percentage ki chang phobo yana yamna kumna panbire masi dong thagachari madam adu masi matang sida mama mapa gi amadi leminari ba khun lekai gi haitare ko khoi lekai gi amadi mama mapa singi role di kari karam lawraga di hena phagani kan khambi bele gi madam panbiu
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯃꯦꯔꯦꯖꯁꯦ ꯑꯩꯈꯣꯏꯅꯤ ꯇꯧꯕꯒꯤ ꯆꯥꯏꯜ ꯃꯦꯔꯦꯖ ꯊꯣꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯐꯦꯛꯇꯔꯁ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯜꯆꯔꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯀꯜꯆꯔꯅ ꯌꯥꯕꯀꯣ ꯍꯥꯟꯅꯗꯒꯤ ꯆꯠꯅꯕ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯩ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯊꯕꯛꯅꯤꯅꯀꯣ ꯀꯜꯆꯔꯒꯤ ꯔꯣꯜꯁꯨ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯏꯀꯣꯅꯣꯃꯤꯛ ꯀꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯀꯩꯅꯣ ꯈꯔ ꯂꯥꯏꯔꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒ ꯀꯌꯥ ꯄꯥꯏꯖꯗꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯤ ꯃꯥꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯔꯗꯟꯅꯦꯅ ꯑꯩꯈꯣꯏ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯊꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗ ꯀꯟꯁꯦꯞꯇꯨꯒꯤ ꯊ꯭ꯔꯨ ꯍꯥꯏꯕꯗꯤ ꯑꯗꯨ ꯂꯩꯔꯒꯁꯨ ꯊꯨꯅ ꯆꯥꯏꯜ ꯃꯦꯔꯦꯖ ꯑꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯐꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯩꯕꯅꯁꯨ ꯑꯗꯒꯤ ꯔꯤꯂꯤꯖꯤꯌꯁ ꯐꯦꯛꯇꯔ ꯂꯩ ꯁꯣꯁꯤꯌꯦꯜ ꯐꯦꯛꯇꯔ ꯈꯔꯁꯨ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯜꯂꯦ ꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯊꯣꯏꯅ ꯌꯦꯡꯉꯨꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝꯁꯨ ꯂꯩ ꯍꯥꯏꯔꯤꯕꯀꯣ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯖꯔꯕꯗ ꯃꯦꯗꯥꯝ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯊꯥꯛꯁꯦ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯍꯦꯛ ꯊꯝꯕꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯇꯕꯨ ꯍꯥꯏꯔꯁꯤ ꯃꯦꯗꯥꯝ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯃꯒ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒ ꯃꯤꯒꯤꯗ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯁꯨ ꯑꯗꯨꯝ ꯇꯥꯗꯕ ꯅꯠꯇꯦ ꯃꯦꯗꯥꯝ ꯎꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯁꯥꯏꯠ ꯏꯐꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯉꯟꯅ ꯂꯨꯍꯣꯡ ꯇꯥꯔꯗꯤ ꯃꯣꯏꯁꯨ ꯑꯉꯥꯡꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯀꯤꯜꯁꯨ ꯋꯥꯠꯂꯅꯤ ꯂꯩꯔꯔꯣꯏ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯅꯤꯡꯊꯤꯖꯅ ꯇꯝꯃꯔꯣꯏ ꯉꯟꯅ ꯂꯨꯍꯣꯡꯉꯕꯅꯤꯅꯀꯣ ꯂꯨꯍꯣꯡꯉꯕꯅꯤꯅ ꯂꯥꯛꯑꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯅꯦꯝꯕꯣꯛ ꯃꯄꯨꯅꯁꯨ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯀꯌꯥꯗꯨ ꯋꯥꯠꯂꯛꯑꯅꯤꯕꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯗꯤ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤꯅ ꯇꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯊꯕꯛ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯁꯣꯏꯔꯛꯑꯅꯤꯀோ ꯑꯗꯨꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯐꯤꯀꯜꯇꯤꯁ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯕꯚꯤꯌꯁ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯐꯤꯕꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯐꯖꯅ ꯐꯥꯏꯅꯥꯟꯁꯤꯌꯦल ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯂꯩꯔꯒꯗꯤ ꯃꯣꯏ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕ ꯁꯤꯁꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯗꯤꯚꯣꯔꯁ ꯇꯧꯕ ꯌꯥꯏ ꯃꯣꯏ ꯉꯟꯅ ꯂꯨꯍꯣꯡ ꯇꯥꯔꯗꯤ ꯑꯉꯥꯡꯁꯨ ꯀꯣ ꯌꯥꯝꯅ ꯌꯥꯎꯕ ꯍꯦꯜꯂꯅꯤ ꯑꯉꯥꯡꯁꯨ ꯌꯥꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯌꯥꯝꯕ ꯍꯥꯏꯕꯁꯤ ꯃꯃꯥꯗꯁꯨ ꯄ꯭ꯂꯁ ꯃꯆꯥꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯋꯦ ꯑꯃ ꯑꯣꯏꯌꯦꯕ ꯏꯅꯤꯃꯤꯌꯥ ꯅꯥꯗꯅ ꯑꯗꯒꯤ ꯑꯉꯥꯡꯗꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯉꯝꯗꯕꯅꯤ나 ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯅꯥꯗꯅꯀꯣ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯆꯪꯗꯅꯀꯣ ꯑꯗꯨꯝ ꯑꯗꯣ ꯃꯦꯗꯥꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯔꯒ ꯃꯦꯗꯥꯝ ꯂꯥꯛꯆꯅꯤꯡꯉꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯁꯤ ꯑꯦꯋꯥꯔꯅꯦꯁꯀꯨꯝꯕ ꯄꯤꯕ ꯆꯪꯕ꯭ꯔꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯀꯔꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯃꯣꯏꯅ ꯃꯦꯗꯥꯝꯒꯤ ꯃꯣꯠꯇ ꯇꯧꯍꯟꯅꯤꯡꯕ ꯀꯥꯎꯟꯁꯤꯂꯤꯡ ꯁ꯭ꯇꯥꯏꯜꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯦꯗꯥꯝ ꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯟꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯟꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯍꯧꯗꯕ ꯃꯃꯥ ꯃꯄꯥ ꯀꯣ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯀ꯭ꯂꯕꯀꯨꯝꯕ ꯂꯩꯗꯅꯀꯣ ꯃꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯆꯠꯄ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯕꯤꯕꯁꯨ ꯌꯥꯏ ꯌꯨꯝ ꯆꯠꯂꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯂꯩꯔꯒꯁꯨ ꯑꯗꯨꯒ ꯃꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯀꯣ ꯑꯗꯒꯤ ꯃꯣꯏꯁꯦ ꯐꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯒꯁꯨ ꯀꯣ ꯑꯗꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯦꯝꯄꯥꯋꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯅꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯃꯣꯏ ꯐꯖꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯕ ꯈꯔ ꯇꯝꯃꯒ ꯇꯣꯛꯈꯤꯗꯅꯕꯀꯣ ꯃꯣꯏꯗ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯣꯟꯅ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯅ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯁꯤ ꯂꯩ ꯈꯣꯠꯂꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯥꯏꯗꯤꯌꯥꯒꯨꯝꯕꯀꯣ ꯑꯣꯖꯥꯁꯤꯡꯅꯁꯨ ꯄꯤꯕꯤꯔꯒ ꯃꯣꯏꯗ ꯏꯊꯤꯜꯒꯨꯝꯕꯀꯣ ꯑꯗꯒꯤ ꯑꯦꯟꯀꯔꯦꯖꯃꯦꯟ ꯄꯤꯕꯤꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯈꯔ ꯍꯟꯊꯔꯛꯄ ꯌꯥꯏꯅ ꯑꯩꯅ ꯈꯟꯖꯩꯀꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯩꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯄꯣꯂꯤꯁꯤ ꯈꯔ ꯁꯦꯝ ꯈꯣꯠꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯔꯤꯌꯥꯅꯥ ꯁ꯭ꯇꯦꯠꯁꯦ 1994ꯗ ꯑꯞꯅꯤ ꯕꯦꯇꯤ अपना धन हाई प्रोग्राम अमा कनो तौगीबको सिगिसे चाइल्ड मैरिज एक्ट से प्रिवेंट तौनबा सरकार की माइकैदगी हरियाणा दा 1994 दा को चदखिबा कनो मनि हाइतारे मसिना कमाइ तौगी हाबता नुपीसना करियुम्बा चाही 53 फावबत को लोहंबिता तारदी चाही 53 बर्थडे
ꯁꯨ ꯃꯇꯝꯗ ꯀꯣ ꯆꯍꯤ 35 ꯁꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯃꯃꯥ ꯃꯄꯥꯗ ꯄꯤꯌꯦꯕ ꯁꯄꯣꯁ 15,000 ꯒꯨꯝꯕ ꯍꯥꯏꯀꯣ ꯑꯗꯨꯒꯨꯝꯕ ꯄꯤꯁꯤꯅ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯉꯟꯅ ꯂꯨꯍꯣꯡꯗꯅꯕ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯑꯦꯟꯀꯔꯦꯖꯃꯦꯟ ꯇꯧꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯁꯤꯁꯨ ꯑꯔꯂꯤ ꯆꯥꯏꯜ ꯃꯦꯔꯦꯖ ꯇꯧꯅꯅꯕ ꯁꯔꯀꯥꯔꯒꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯃꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯦ ꯍꯥꯏꯖꯔꯤꯕꯀꯣ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯒꯤ ꯁꯔꯀꯥꯔꯗꯒꯤꯁꯨ ꯀꯣ ꯑꯗꯨꯒ ꯌꯨꯝꯊꯅꯕ ꯃꯥꯏꯀꯩ ꯑꯩꯈꯣꯏꯒꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕꯀꯣ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯌꯥꯏꯑꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯦꯗꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯖꯔꯕꯗꯀꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 12 ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯇꯥꯃꯤꯟꯅꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯃꯛꯇ ꯄꯟꯖꯔꯕꯗ ꯆꯍꯤ ꯀ꯭ꯂꯥꯁꯇ ꯍꯥꯏꯔꯒꯁꯨ ꯀ꯭ꯂꯥꯁ 8, 9ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯒ ꯄꯤꯅꯕꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯦꯗꯥꯝ ꯊꯦꯡꯅꯖꯔꯤꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯦꯗꯥꯝ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯌꯥꯝ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯀꯣ ꯑꯗꯣ ꯃꯁꯤ ꯑꯐꯕꯅꯦꯗꯤ ꯂꯧꯖꯗ꯭ꯔꯦꯀꯣ ꯂꯧꯖꯗ꯭ꯔꯦ ꯃꯁꯤ ꯁꯤ ꯊꯤꯡꯅꯅꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯦꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯅꯁꯨ ꯀꯣ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯖꯁ ꯂꯥꯏꯔꯤꯛꯇ ꯅꯠꯇꯕꯀꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯀꯣ ꯍꯥꯏꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯣꯏꯁꯦ ꯑꯦꯟꯀꯔꯦꯖ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯃꯒ ꯍꯌꯦꯡꯋꯥꯏ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯇꯣꯝꯗ ꯂꯦꯞꯄ ꯉꯝꯖꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯊꯤꯟꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒꯗꯤ ꯁꯤꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯈꯔ ꯐꯅꯤꯅ ꯑꯩꯅ ꯍꯣꯏ ꯃꯦꯗꯥꯝꯅ ꯊꯝꯕꯤꯔꯤꯕꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯕ ꯂꯥꯏꯔꯤꯛꯇꯨ ꯈꯛꯇꯪ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯁꯤꯒꯨꯝꯕꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯨ ꯍꯥꯏꯐꯦꯠ ꯄꯟꯕꯤ ꯃꯥꯜꯂꯤ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯤꯅ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ KGꯕꯨ ꯍꯥꯏꯔꯁꯨ ꯌꯥꯝꯅ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯣꯏꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯃꯣꯏ ꯋꯥꯈꯜ ꯐꯠꯇꯕ ꯍꯥꯏꯗꯤ ꯉꯟꯅ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯡꯒꯤ ꯋꯥꯈꯜꯁꯦ ꯈꯟꯗꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯃꯦꯗꯥꯝꯒꯤ ꯃꯣꯠꯇꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯝ ꯇꯦꯟꯇꯛꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯃꯦꯗꯥꯝ ꯑꯔꯂꯤ ꯆꯥꯏꯜ ꯃꯦꯔꯦꯖꯁꯤ ꯀꯣ ꯉꯟꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯠꯇꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯑꯦꯟꯀꯔꯦꯖ ꯇꯧꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯁꯤ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯑꯔꯣꯏꯕꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯗꯨꯒꯤ ꯁꯣꯛꯅꯆꯤꯡꯕ ꯄꯟꯕꯤꯔꯒ ꯃꯥꯒꯤ ꯆꯥꯏꯜ ꯃꯦꯔꯦꯖ ꯁꯤꯁꯇꯦꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯃꯁꯤ ꯃꯦꯗꯥꯝꯒꯤ ꯃꯣꯠꯇ ꯃꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤ ꯉꯁꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯏ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯟꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯆꯥꯏꯜ ꯃꯦꯔꯦꯖ ꯑꯁꯤ ꯊꯥꯏꯅꯒ ꯌꯦꯡꯅꯔꯒꯗꯤ ꯌꯥꯝꯅ ꯍꯟꯊꯔꯦ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯕꯗꯤ ꯐꯪꯉꯤ ꯃꯔꯛ ꯃꯔꯛꯇ ꯁꯤ ꯎꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯁꯔꯀꯥꯔꯅ ꯑꯗꯒꯤ ꯂꯩꯀꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯌꯥꯝ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯒ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯒ ꯃꯁꯤ ꯄꯨꯔꯥ ꯃꯨꯊꯠꯂꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯁꯤ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯊꯧꯋꯥꯏ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯆꯤꯟꯕ ꯈꯔ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯥꯗ ꯌꯦꯛꯇꯅ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯔꯛꯈꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ